Ahanbada maroiba pau awang nongpok lamdam gi yellow missing kanana ba North East Forum for Indigenous People kauba loop ama sembada yana crack. Lukhosai Joe Bell the Satkiba court ki thabak ni court na toba thabak su Congress na media da lauduna leiri haina Chief Minister and Biren High Crack. Badi judiciary da khut thingjin ba leite hairabadi Lukhosai Joe gi case CBI da sinana ba Congress na dabi tawre. Kurum jare ISTB pau mieng tabiri ba simutaram nok jare hojima pungai ba pau Awang nongpok lamdam gi yellow missing kananabat North East Forum for Indigenous Peoples Kowal Loop ama sembada yanare haina men peki convener yumnam cha Dilip Kumar na pau missing the phone to cre city convention da pangthok ba North East Peoples Conference ka mari leinana pau missing ga unaba aduda Dilip Kumar na forum asida state amamam dagi mioi ahum yaugane lobasigi sab saba thaupu ba khandriba fawba ingthaucha lanchana core committee ki convener oina thaupu gane lobasina CAB gi mayokta lepa khak natana apspa micham miyam hatpa custody da hatpa amadi mitop thajilakna ba honarakpana chingba yellow mi singda sokhalakpa yaba issue khudimak mangjil thana thengnagani haike common issue sing North East ki state sing da thengnariba common issue puramaksi ekoina Nainer Matung Hairi by amna common issue sing si Tanganamagi Damakta, Yamna Apunba North East people sing over Apun Forum of Shemba, Haidana Lemnare, Hairi by Forum Adugi Mumming si Taretara Tona Kanar Matunda, North East Forum for Indigenous People Hana. North East Forum for Indigenous People ne fifth Haidana Samna. Kangnaraga Hairi ba North East State sing si goiba Apun Forum Mangarang Shemkre. Ada hairiba forum asigi structure amasung magi permanent structure loina na magi aims and objectives sing adudi mathangi mifam da khanagani convener oina ningthokja lanchabu hapkre ngarang ase aduna mahang na convene tawrakanda mathangi mifam ase Meghalaya da pangthokpa haina sedumai na lemnagi Thoramaduda Mizoram Meghalaya UNC amadi Assam gi mihusingna North East Forum for Indigenous People na laurakpa Philip Kudimak Sogatpaga Luinana, North East State Singna, Tengnari ba Mapagi Safu Sing Tengnana ba, Tongan ba Masagi Wafam Sing Fongdorakle. On the basis of these international laws, which are created for us. On that very day when UNDRIP was passed, the top leaders of the UN said that now the indigenous people have a home in the UN through this UNDRIP articles. So we are free. We are free to table our or to highlight our rights in front of the world. So from Meghalaya, we are happy that we have consent ourselves to join as a member state to the newly formed forum, which is the Northeast Forum for Indigenous People, which will be the new forum, which will be the new voice to voice out the concern of the people and the interests of the indigenous people, Northeast as a whole. We have the problem of protecting our land, our culture, our identity. So from now onward, I hope the indigenous people of the region will stand together to fight together to defend our future, our land, our people, our identity in the days to come. We want the government of Assam to give immediate authentic documentation by identifying the illegal migrant from Assam as well as to influx in entire Northeast to protect us, our land, identity and the pioneer territory as well as our entire Northeast nation. Chandal ADC ki chairman Oiramba Lukhosai Joe Bell da chatkibadu court ki thabakni court na tawba thabaksu Congress na media da lauduna leire haina Chief Minister N Biren ngase inergi BJP ki mirep oiriba Dr. RK Ranjan gi firal chingkhatpa ki thoramga mari leinana pangthokpa miyam gi mifam da haikre ngasi kongba nandaibam leikai da leiba masagi mayum da pangthokpa firal chingkhatpa ki thoramgi tungda kongba saudongpung leikai public ground da pangthokpa miyam gi thoram da Chief Minister na makhata na Manipur da BJP na luchingba lengak lakpadagi drug ki mayokta akan bathabak chathaduna lakle
Chandel ADC की chairman oiramba Lukosai Joe Bell da chatkiba adu court ki thabak ni Congress na court na tawa thabak su media da lauduna leire hadak Jennings ki auto watagi KCP ki nando nanthokibadu Manipur police ki intelligence sing thadok tuna fana na bakan honari soidana fagani Police ki interrogation da police constable ama laikidaba adu thokaningdaba thodokti Manipur da Congress na lesang sitna lengak pairingi matamda fakap ki thodok tuna miyoi kaya ki punsi loikre haujikti anoba lengak lakpadagi fakap ki thodok amata thoktre miyamna su Police ta thazaba thambaga loinana akiba poktre haujik lepalaitana Congress party dagi toklaga BJP da lepalaitana sanglakliba asina takpade handa pangthokadoriba Lok Sabha mikal da inner amadi outer da BJP na chawna mai pakane Center da Prime Minister Modi amuk hana Prime Minister oigani amarom da Manipur da rajniti tawba kharana Prime Minister Modi amadi Amit Shah na thaiduna Silongi wa taba kaya yauri phongdokhe Prime Minister Modi kanano wasa khangdaba Amit Shah ji National President of Yukosi kanano khangdaba Silong da leiba angang naha mane hel sawo da khanbani su leiwi koi choide Delhi da direction laga unar ka wari decision lo wari sabe mo da Silong no insa laga wari sane na her ko su yawo koi marak sigi political thought ai na ki kanan na report ai na ki right ma status of the report of Manipur future politics, India future politics. Nahirat the Baniran of my abstinency, Manipur second has to do. Fang your political mission, political vision, however, leader my Amania. Ngasi Tharamadda Rajya Sabha ki MP su oiriba BJP Manipur State Unit ki President KS Bhavananda Minister Thongam Bishwajit Karam Sham atai Minister MLA amadi BJP ki thaupuba sing Imphal East District leiba tongan ba Kendra Singh Mandal gi miyoi sing su saruk yake Inergi BJP ki candidate Dr. RK Ranjan na Mamangi Congress lenga ki matamda North East ki state singasi landlock oina thamlamba adu Prime Minister Narendra Modi na Act East policy paikatuna Southeast Asia country singa samna handuna talol itiki mafam ama oina naba Manipur da miyeng thamliba ase mahakna MP oina Lok Sabha da chalabadi land link oina ba khonagani Manipur gi education institution singa se world class education system phangana ba khonagani haike Masih karena mangal no, ada Bharatiya Janata Party na खूब में खबर करता, आपको institution sing, university sing, लहर लगा, एकोट लहरी बा bio resource, अब सुध human resources है, proper training और करना, नसी के पृथ्वी के भोगे बा कौन से लसी दा, एकोट मायरों जाना, इसम तवना, सब यावन नमन वा, अदु मनारों से एकोट, उठूनो बिदंता Bharatiya Janata Party na, मसीदा लेफ्ट Amaramda ngasi Inner Manipur Parliamentary Constituency gi BJP gi Mireb Dr. RK Ranjan gi Firal Chingkhatpagi Thorongi invitation card ta hauji lenga ka siga punna satminariba Nationalist People's Party ticket ta kaduna Minister Oiraba Deputy Chief Minister Yumnam Joy Kumar amadi Health Minister L. Jayant Kumar yaurabasu makoi ani thoram aduda lakhide Ningsing bayai outer da NPP gi mihut ama thagat laga inner da BJP gi candidate ta NPP na sagat kani haiba wafam laikhrabane BJP na judiciary da khut thingzinba leite hairabadi lokosai jogi case CBI da sinagadabani sar seat pikat palak pada thing ki haiba Imphal West SP oiramba yauna jenaba sing inquiry tawdabagi maram miyam da khanganana ba Congress ki wangang loi ke Mega Sandrana davi tawre Congress Bhavan da pangthokpa pawgi mifam amada Mega Sandrana makhatana lo kanana khangi kanana khutta paiduna sijine haibase state asida thokliba thodok singna mayak sengle NDPS ki just na lokosai jau karamna bail da thadokna ba BJP lengakna sinkipagi haiba mahakna phongdorakhibana black and white proof oire masida BJP na war on drugs hairaga drug ka konana faraba mioi thadokhan kibasi state asigi judiciary da lengakna khut thingjinde haibada thajagadab leite Congress lengaki matamda drug ki case khudimak CBI da sinaduna asengba khangan kibagum case asisu CBI da sinaduna asengba khangan gadabani judiciary da khut thingjinbada yaukiba Imphal West ki SP oiramba amadi ambagi president gi mathakta action lawgadabani anti social element ta chenaba sing faraga thadokpana leibak kainana ba amasung naha sing muthatnana bagi maram oiri haike nandubu jail da thambada adagi hospital da Laiba Senariba post Adagi yes with the Horkanda terminate. This is the demand of the Congress Party.
askumba mi mayama mi khalaga halakpasin su manba mayama torpose is a very unfortunate for the people of Manipur. What may I say, Twoning the Todok Mayama, Tolabse, Karito Haripno. What is the role of the BJP? Kishorsan Wang Kimze as NSA Pansili. Aduga Somdana, Maran Labor, Maran Omova, non believable Mayams in the Tadui, Gumba, human right, violate the Mayam Sing, Sarkarsina, Tokolaba Mayam Sing, Lady Basi, the Tohaning the Todok Mayam, Tolo Henning a Lateba. BJP amadi Congress Party ani ge marakta mikhal gamari leinana amana amada maral thangjin bagi thabak kangkhat narakle sahi tara manga da Congress lengak na tungi yumbirel kaya punsi lohelambana ngasi sakhat pada thinthabani haina BJP gi inner candidate oiriba Dr. RK Ranjan na thanga kendra gi manung chanba kaibul da leiba ima hall gi community hall pangthokpa miyang gi mifam da hai kre Amaromda Inergi Congress ki candidate oiriba ona vakeshona Yelomi mutatpa pamba BJP amuk halaktana ba paratam biba matam oire haina Moirang Kendragi manung chanba sunu sifai amade naran saina da pangtokpa political conference ta hai kre Political parties singi maraktagi ihan hanbo oina NEIDP da unemployed cell amang asidagi hangle hari Sagolbal Tera sapam narakta leiba NEIDP gi office ta pangtokpa pawgi mifam amada State President Dr. NG Bijoyna Nauna Hangba Sel Asigi Convener RK Chitravanu na oire Sel Asina Manipur gi thabak phangribat na harol singda lenga ki thabak nataba sana ba pina na ba thorang pakhat kani ngasi fawada pan kiba lengak na social security gi akhanna ba thorang kaya pakhat labasu mai pakta badagi na harol singi awaba kokhan bangamdre NEIDP na angamba thakta thabak phangdabagi awaba kokhanana ba honagani haike Unemployment Cell NEIDP ngasi hange asigi sel asina Manipur da leiriba unemployment leiriba mayam sigi manungda karamba mawangda employment piba yagadagi haibadudi aikoi gi party gi maru oiba thodang lobiriba singna fajana khanaraga pinanabagi policy semgani yariba makai tongan mawangda unemployed person singsi nupa su nupi su aikoi na employment pinanabagi thodang dudani Sanction Jaribasi. Bank tagi yamlaba sanfam loan lokraga singani khangraba misak amabud National Party amana loksinduna matau karamna mikal thengnana ba thadorakli bano haina BJP Manipur Pradesh ke media sub committee ke convener Jotin Waikhomna phongdokle nitaipa chutekta leiba party sig office ta pangthokpa pawgi mifam amada mahakna makha taraduna Punjab National Bank tagi lupa crore chamagi mathakta loan gi sanfam toliba misak amada ticket pibasi laibak thibani amoromda handaki mikal asigi campaign chathanabagi damak BJP National President Amit Shah lagliba tang mangada laktuna Thawalda pangthokadaba mifam amada saruk yagani Prime Minister na tang taretta hapta kangjebungda pangthokadaba mifam da saruk yagani hairi Pakkaror mayam maga halaga Punjab National Bank tagi lautho chen ki Narendra Modi sarkar sina recover tawno phonda le mi dumaina maksu karor samagi mathakta bank ki loan ton mi oirami akoina magi maming si Narendra Modi of Manipur haidana jem kasung se title pire masigi antecedent leiba mayam si yengdana chahi chama helo party India da sason koina toroma ba Manipur su matam khe mangda chahi trama lepna sason toroma ba political party amana asungba background leiba mi ma ticket pirak pai se laibak thibane BJP ke samthong mandal na sinduna BJP ki political conference sama konjeng hazari lekai da pangthokre mifamadu da IPR Minister TS Bishwajit na haukiba chahi manga da Prime Minister Modi na tauge khan khiba kaya tawba ngamkhre Manipur da su chahi ani khak ngai ri balenga kasina Manipur miyam gi apamba khangna thabak tawba ngamkhre haike lai ra sing amadi apoi entrepreneur sing gi thabak sing che loina ma ngai masi tabi ngani me amda haja nante ina loi tabi ngani adu mokoi si apoi khangdraba haidraba khangningsdraba khangna na boldraba to phak tulai chalba patri amni je tum haji gane Congress party se matab janandraba darbar karoi draba posha amani ida apoi BJP ongtang panjage se matam pibiu pibham thoi Congress sai ta pachar pi gre ai koi da sai tra katan pibiu Manipur se kam do ke oi ke so bet tong se apoi na si hai no gre se adra moi outdated warmani Vigilance amadi corruption case singda chenaba mioi ni haina mahakpu BJP na maral siriba se yumpham yaudabani haina Congress ki candidate oiriba ona vakeshona phungdukre
wafam asi ngasi lagliba Lok Sabha mikhal ka mari leinana IMC Ward number 6 ki Congress workers singna sinduna pangthokpa miyamgi mifam amada phongdokhibani Uripok Panchayat Maningda Leiba IMC gi Corporator Taurangbam Indrajit ki yumda pangthokhiba thoram aduda Hanagi Minister El Nanda Kumar Dr. Andy Germany Uripok Block Congress Committee I gi Thopuba Singh amadi IMC gi Congress Corporator Singh Kayana saruk yake Tharonga mari leinana Congress ki mirep oiriba Onava Kishona makhatana phongdokhibada Manipur gi hauzik oiriba phibam asi yellow missing mutkigadra amadi tungi haurakliba mirol singi hak mitopna munkigadra haibagi jingnaba matam adu yaure Citizenship Amendment Bill gi matangda BJP na asengba wafam amata haibangamdre bill asi sanarabasu Manipur gi miyambu karimata sokhaloi haina BJP na hairiba si mayek sengna khangan fam thoi mahakbu BJP gi spokesperson kharana vigilance case amadi corruption da chene haibasi yumfam yaudaba wafam ne mangna thabak pothaba matamda director vigilance na mahakbu vigilance case natraga corruption da chenaba myui nate haina lengakta khangan khiba leiribani Maramaduna ain amalai haibasi BJP ki luchingba singna khangba chungani haike BJP के spokesperson अमसो honorable chief minister ना केस चेन्नई corruption तो यही से वो मसी वो लो जी वो क्या कहीं तो खंग दरब जा लाइन आई खंबम योगले लो जदी FIR लेबा मीदो कोर्ट ना माबो मरा लेरेन हाइदर गई मतम ददी innocent ओइना लई हाइबा अदुमा principle अमा लई जे काउरब जाला सही अनि फाजल गदरे ngasi baba kaido gi case no CBI de sinabidrimo sinabiu asum modo kudhopiu mara laiba mido dandi bibi oreba masida kari no sinadribse ekoi jingnabam yaure masida mara laiba mido kannabagi damakta CBI de sinadribra haibagi ekoi jingnaba leire Congress Party ki oiba political conference amanga si khetri vengun na pangthokre Congress ki energy mirep oiriba onava ke shona BJP party na mi amagi mingsa thina ba amasung lana uhanna ba aranba corruption gi propaganda tawduna honorable su miyamna achumba khangduna INC gi mirep oina mikhal thengnana ba ayaba piri bani haike ngasigi political conference adu da saruk yakhiba veteran politician Okram Joina handa pangthoku doriba Lok Sabha mikhal asi India gi puwari da pangthokiba mikhal singdagi yamna maru oiba mikhal ama oigadore ningtambagi wahanthok lehendraba BJP gi lengak asidagi ningtamba phanganana ba secularism gi wahanthok lehenduna India gi anauba maraiba klep kadoriba Congress party na thengnagadaba mikhal ni haike Manipur ki Chief Minister Viren Jidi akoi 2023 ki sai pokhi bara inti wala ne ba renga tang mantri we ka na mana lai ba lan thum sibu Viren lottery fao ge ba ta dia da khandar ga lai su hai lai na ngang bi ba pa me ba Manipur ki Chief Minister ga samai ngang ai Viren gi da mu ikai bi ba sigi election je masidi barod prasabu kain dana ba barod to secularism thamna ba barod ki press ki maning makha tamba thamna ba barod ki samvidhan ngang na election hai na ba ke so ki election te ba o jo ki election na te ba si mayam bab da bi ba BJP Kakching Mandal na Sinduna outer gi BJP mirep oiriba Benjamin Mate gi political conference ama Kakching ningthole kai dalai ba seska ground pangthokre mifama da Chief Minister N Birena Irang suklai leramdaba Manipur da ngasi irang leiriba asi kanana thokan bano haiba miyamna khangjinba matam oire tampakta leiriba assembly nipan na sing amaditam kaidana ba valence sanaramdrabadi ngallingai matamda Manipur kairam basu yai haike ngasiki mifamadu da MLA Y Surchandra outer BJP gi mire Benjamin Mate Kakching Municipal Council gi chairperson N Sanjit Kumar Kakching Jila Parishad member MD Nazimuddin Susarukya ke Kasi Manipur da irang leiriba irang sulai leramdabani irang leirisi kanana no madamdugi Congress karigaina Manipur sigi tugairaga Greater Nagaland sembada ekhoi yero yana ya bigin Congress Kaya medyo benar-benar lang kami. Nasi mo karigino, Congress na sakala na ginito na kukisi na sila tiket pirami. Nasi na mo ay sakala na karigino. James the tiket pirasi. Assembly tadi ni punch na lain berperjalanan na ini kita bertemu ko. Malam din ako ikana wa puna magthadoga. Hap puna magthadoga lebak ki pani lebak ko kayo hari din no import pira na laki. Isam advisor and Rajendra da Thikagi bill pibagi matanga senja thumja tawi haina media da phongliba se nimit tara mangani gi manungda chap saba kudam sangdam pibangam drabadi ain gi mateng loragani haire not eo sida leba isam gi office ta pangthokpa pau gi mifam amada advisor and Rajendra na
Thangaban Kendragi MLA na Maral Serkliba Asida Sizinariba copy Adumak Isamgi office su Haukiba Marski Tangtara Mangada Funke. Allegation ama laglabanina Hiramasida Jeneriba James Gangti Hariba Misakasi Tiraga Aseng Makanga Hotna Ke. Loina Churasanpurgi Mayumda Isamgi President Yuimi Horam Masa Yauna Isamgi Churasanpur Kangbuga James Gangti Unana Bahona Bada Unaba Funkide. Telephone number Fangbadagi phone Tawudasu Atopa Mi Oina Pirak Padagi James Gangti Hariba Misakasi contact Obungam Kide. Amaramda Maral Sirliba Asisu in Solusangani Tarukta Taukibo Oibana. Hauzikta political advantage launa ba hona bani masida chenari ba singna nimit tara mangani fawbagi manung da thabak adu da chene haibagi sab saba kudam sangdam pidrabari ain gi mateng lauragani haike ngasidagi na tharaga nimit tara ga mangani sigi manung da aingonda allegation tawriba aina lawkher ba paisa masing sig sab mana ba documents aigi with signature loina purga aigi nakta lakpiu Mui website soina bangatani aduga wari sanaraga fazana yengsi aduga hariba matam bausida karigumba James Gangtena laktaba targadi ai legal gi oiba ai khongthang lokot charkani Jairaksida Congress ki wangangloi case joy kisana James Gangtena Chief Minister gi mari matada bill thadok na nabagi damak lupa lakh tarani thoi lising marfudra henbagi senfam lawkre haibagi matangda model code of conduct thugai bani haina Chief Minister gi personal secretary Salam Rajenna Election Commission of India Chief Electoral Officer Manipur amadi mari leinaba RO singda wakat kre Sumi sumde thidokta ba wafamasina Chief Minister gi mingsad sohon braga loinana BJP gi mayokta vote pianana ba miambu influence to thawne Model Code of Conduct ki matung ina atopa party gi natraga workers singi verified tawdaba allegation da yumfam oiduna criticism tawdaba haiba yaure hiramasida yengsinduna mari lainaba singi mathakta action lobi haire Outer gi NPF ki mirep Dr. Lord Hogi Mikhal gi campaign nungba community hall da pangtukre mifamaduda state unit ki president Awangbo Newmai ADC Tamenglong gi chairman Namsinrai Panmai amadi atai member sing su sarukya ke Churasanpur town dagi kilometer humpunipa lom changsilaga laiba henglep subdivision gi manung chanba khulda village ki miyamna National Food Security Act ki makhada lairba imung singda lengakna seng kg da lupa ahum phangangadaba cheng adu mafam adudadi kg da lupa tara da leina hore imung amada seng kg ahum dagi su hena phangudre hiram sida reporter ma National Security Food si hoi government na lupa ahum kg da piba ase chang sina tha khuding se hunda agency na pubi duna kg da tara na lowe imung amada mi amada kg ahum haina kg kun phangba su yawi tara phangba su yawi asine hoi gi lambi se nong khitang churadi gari se changba ngamdre lambi se phattabagi leikhom leinang thoktuna gari se changba jadre asidagi hoi waman bagi hoi hun majam se wari saraga government na lupa kg da ahum da pibani hoi su matiang pangraga hun fajana thungningai gi tara da lose hainam majam se khomnaga tara na agency na pubi duna phangi sarkar na bahara puthoradi moina agency da fajana piradi lupa ahum da hun manung se da loba jagani haina ekhoina su thajari Nakalamaromda chingda uwayan thatpa hanthanaba pandamda maruoina nupi obisingbu masamau faba miwe mamam ohenaba pandamda imung khuding LPG gas connection chakthong gas pinaba Ujwala scheme gi makhada lairabe imung kayada gas connection pinabagi thorang kaya paikalabasu yum humudram khundaba subdivision headquarter asigi oina gas agency ama chauna hangana thamlabasu kulasida mathau tawdana
Chuchanpurda oina office hangduna lekhibana gas connection lounabagi khudong chaba phangnahodri tangai fadana chak thongdaba yadabana u yanduna singna chak thonghod ado hojik sina koi chak thongbagi kotbagi si karina sijinai kamaina thongi chak cha singda kharadi makoi thongdi thonge ba khara ko karai di kamai tona lobba chali kimzo wangse Chuchanpurda sedela ado sigi oile di gas pide Cylinder so la stock so la roy amuk hale Chuchanpurda cylinder ga kai no do adu thame sunadi phangde hojik phau moina zum khuding da phangba jai hai ko adu atoba mi sing na su loina phangde du oira su sida chak thong na ba ko ekoi na wa na chingda singpura ga kok da singpura ga chak thongi adu ne ba ITV Pau Gidamak, Ganasori Yungkaibam, Hanglep, Subdivision, Chuchanpur District. Congress ki wangang loi MLA Mega Sandrana National Food Security Act ki makhada KG amada lupa humda fangangani hairaga KG da lupa tara yauri haibasi angakpani haina Congress bhavanda pangthokpa paumi singa unawada phongdokre Sarkar ki cheng KG di lupa humni aduga machiu yaurakpa lambi thongphatamina lambi do yaurona bo honabada lupa tara si piribni haina parja singdo dumaina convince the way is the aims of the go to hills is it so City Laibak Thibani Bhara Dudi Sarkana Lupa Humda where river in Manipur maybe valley or hills Lupa Hum Dugi Matakta Sarkana Bhara Pikravani National Food Security CGCD I could Congress government the Hogukser Mane Baduga BJP Sina Huzi Lupa Tara the Yonkale Bharana Tongana Outer ki BJP ki mirep oiriba Benjamin Mate da Chandel District Lairiba Kuki Kanglu ki Lupsingna Sagotkani Haina Chandel gi Kuki Chief Association gi Sokomang Haukip Nangasi M Munpui Village Laiba Kuki Chief Association gi Gunpui Block Office the Pangthokpa Paumi Singa Unava the Phongdukre Tongan ba lup kaya gi mioi sing yauba Paumi Singa Unava aduda Benjamin Matebu Mai Paknaba Angamba Thakta Honaba Haina Yana Ke Mahiroi Singna Mahitambagi Loiba Naide Tanka Kudingda Ahoba Amani Challenge Amani Kana Anobu Wakal Loksing Tangadabani Haina Manipuri Governor Dr. Nazma Heptulana Indira Gandhi National Open University ki Kuntranitoi Suba Convocation ki Thoram da High Cre. Node Wasida Laiba Asazina Complex the Pangthokpa Thoram Maduda Indira Gandhi National Open University ki Director Dr. S.J. Nithiranjan Assistant Regional Director Dr. Oinam Jalaxmi Amadi University ki Faculty Member Kiana Sarukya ke University asigi Mahiroi Singda Diploma Amadi Degree Governor na Yento ke for BA in education. Next, after Masata Devi. Governor na makatana haikibada Mahiroi amana degree pairaba matungda mahi tamba amadi anobo wakal lokshin bagi aroi batangkak nate pandam amaga loinana khangliba mahi amadi fangliba anobo wakal loksing adubu sejinaduna sakot khongthangda mai onsinduna apaba society ama sembada thodang logadabani haike to be constantly motivated and inspired by the eternal words of Swami Vivekananda. Throughout your journey of life, he said, and I quote, arise, awake, and stop, not till the goal is reached. I'm sure our students will never end their thirst for knowledge and continue the education process for the rest of their life. Mars Kuntrada Police Custody the Lake Hidraba SM Manjur Ahmad Kimatanga Sem Kibat JC Amade Amokok Nat Lenga Kayana Kiba Matungina Asiba Haksang Lauraga Aroiba Matomangam Pangtuk Lagani Hari Hatada Pangtukpa Paugi Mipam Amada Amokoki President SM Jalalna Misi Asiki Matanga JC Amade Civil Society Singa Government Ka Wari Sanabadagi Kongjang Sangshin Gani Haina Toramba Adu Handok Laga Aroiba Matomangam Pangtuk Nanaba Warip Lobani Haike
JSC की कन्वेनर MD Salimna JSC na tanba demand singda government na positive oiber response pirakpagi damak thagat pafongduke hayeng ayu pung 6:30 da James Moktagi asiba haksang dauraga miyam gi khongjat amaga loinana yaripok ningthongnai da leiba ma ki pongna famda aroiba mathong mangam pangthokani masida lamda masida leiba miyam na saruk yabiu haike Agitation asi hairiba yanaba ama pura abnina ngasi dagi hauraga matam khaktana ekhoi suspend tawre haibase ma JSC gi maike dagi convener amoina aina press media gi chilinau singda thamjari amadi Manipur gi miyam da thamjari Imphal West District Police Commando amadi Bazar Unit Commando na ngasi ayuk BT Road tagi All Assembly taba lambi da combing operation chatakre Saktak se yaudaba miyoi tara manga makataba verification ki damak city police ta sinakre. Nungtil gi matamda su district asigi commando singna MG Avenue, Delhi Motors, Gurudwar, Hotel Jaifaba, Sangai Continental na chingba mafam singda tiba humba ki tabak satakre. Additional SP Ops A Ganasham gi miyeng makada satakiba combing operation aduda masagi sapsaba saktak se putokpa ngamdaba miyoi kuni thoi lokatuna makataba wahang pahongna ba city police station da sinakre hari. KCP Nando Nantu Kibaga Mari Lenana Imphal East Commando gi Akhanaba Kangbu Amana ngasi ayuk anganbada Sagolmang Police Station gi Manung Chanba Khamen Loki Akoibada Park Sanati Bombagi Tabak Satakre Additional SP Ops TS Krishna Tombi Amadi DSP Commando Imphal East Thangkochon Haukip ki miyeng makada Commando Kangbu aduna Kopi Bung Khamen Lok Chulo Phai A Laikot A Phainom Agejang Thonbol Jordan Phai Songjang Amadi Govazang na chingba from singda park sanati bahumagi thabak chatakibane Chatkiba tang amada sarang them Haridas Koba sahi yang khairom suraba Fubala awang mamang lekai dagi mioi ama Torbung Banglada leiba New Life Center da leikidabagi matang da yaning da phongdoktuna Fubala da landam adongi miyam na tidim lambi thingbagi thabak changshilure lambi thingliba mafam da thanga kendragi MLA Rovindro Inergi BJP gi candidate RK Ranjan lakpadagi JSC gi miyoi singa wari sanake tungda SP yauna hongi miyoi singa wari sana hanana bagi thaudang lobadagi kudaktagi lambi thingbagi khongjang handokre MLA na kudaki oina laikhidraba miyoi adugi imungda lupa lising tara kushinake Bishnupur gi SP gi office da JSC gi miyut khara New Life Center gi miyoi sing amadi MLA T Rovindro yauna wari sanabada yasinaba purake MLA T Rovindro na nakal anida wakal Taminaba watpadagi ngasigi thaudo adu thokibani hari Ngasagi hairas ne kamai to ko haibado boy do koi loina lina re tanare ado moje sisu ngasagi mani liba boy do mo satisfy ode ado ga hajik se hoi mai sura de bagama magi mathobang mo pangthok do lebani na ado bedi moi gi hong site katang mating pangaga tamai tawraga lebu thu thodok se moi su lebu thibu thokine ne khalakan ado mai loisana chi ne tamai tawraga tesanare JSC gi mihut ke saratna yasinaba malaklabani na Haridas ki postmortem loiraba matungda mathong mangam pangthuklagani JSC na thamlamba thingbasu handukle haike Imphal More lambi gi lokchau thongi ugi taking runner sing mansilakpadagi tek pakaiba yauriba sing semjin gadore masina maram oiraga April 3 gi nungtil pung 5 dagi mathangi ayuk pung 3 fawba nimit tarukni April 8 fawba numidagi matamda thabak sugani hari hariba thong semjillingai matamda gari senbidana ba PWD National Highway Division number 2 gi executive engineer gi cherol amana khangale hauzi atema brem tanglokjare Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Unique Education, the first CBSE and the ICSE coaching center at Imphal. Admission open for CBSE class 9, 10, 11 and 12 science. Thereof starting 3rd April 2019, Sega Road, Konje, Khazari Laikai, opposite Sangai Express. And 18 April 2019 at Chingmerong, Maning Laikai, at Alpha and Omega School. Ima, pirol suraba natra? Suba khatana yaroi. Aduna pirol singda comfort tingli bani.
Haujik makhum tangkai mahairo aduga t-shirt lupsillo masigi step macha asina higi langsingbu phajahanduna machu mamen su thokhanli adudi comfort na torisi karino fajanaba amasung machu mamen thohan mani comfort after wash apikpa khongthang ajoba thabak. This is Brilliant School, a school with the serene beauty of the lush green garden, a school of dedicated management and faculty, and a school with a legacy of trailblazers. Registrations are open for Class 11 Science and Arts 2019. Get registered now. Brilliant School, Malum Tulihal Makha, Imphal West. Paradise Para Fruit. Paradise Para Fruit. Have a sip and feel the difference. Post vacancy, home health care nurse 25 numbers, ambulance 6 numbers, male, baby caregiver or babysitters 15 numbers. Salary 5,500 rupees to 12,000 rupees and above. Date of interview on 7th April 2019, 10 a.m. Medillion Health Tech and Consultancy Services Private Limited, first floor, Axis Bank Building, Porompat, near Jennings Hospital. Eastern Motors ki nauna hangdok zariba digitize oiraba Maruti Suzuki Arena showroom da miyamgi damakta thamjariba facilities khudong saba singa sibu amutang lensin biraktuna experience tawiu amadi Eastern Motors na pizariba services sing asigi khudong saba amutang lobiu mayam sulengsin birau Eastern Motors na mayam butaram na okchari ngaijari. Mahindra Tractor Showroom India da Saba Annapurna Domestic Mini Rice Mill Amadi Grinder Akaknaba matam kharagi oina company na offer price ta miyamda phanganjari ho sangbay ama takpada electric prepaid ta subnataki lupa ani makhai ngai chai besan morok yangang marumarang hawai makhal sul takpa yarba grinder su phangbiragani Annapurna Domestic Rice Mill Mahindra Tractor Showroom Malom Bazaar. Break ki matungda mayam butaram nokchare makata ba pauda Mahiroi singna kunai asi sembada chawa thaudang lawriba maramna chaliba academic session 2019-20 gi oina school college singda akakna ba chana kanglon khara inbina ba joint students coordinating committee gi convener Manjit Sarang themna phungdurakle ngasi MSU gi office ta paumi singa unaba amada mahakna school college singda mahiroi singna nionggi wangmada mobile phone sing sijinaba yengshilagani loinana school college gi meter chamagi radius ta mai ka ba polam sing joliba singi mathakta akhanaba drive chetharagani oza singna su sari salwar setpagi mahutta masagi school natraga college singdugi oiba akaknaba uniform set kadabani class 8 gi 10 fawagi manungda laiba mahiroi singna skirt setpagi mahutta fanek natraga khongrau set kadabani amaramda lakadoriba election asiga mari lainana candidate singna masagi kanaba Fangnabagi damak naha oiriba mahiroi singbu nisagi polamna chingba pizaduna bot fangnaba hotnabagi thawong lepkadabani haike. Education dang si tongan skill development sing personality development oibe aba tongan ba coursing si koi mafung pana mai pangna changsen naba tongan ba leiriba institution sing da koi akhang ai education sing da tanara kanda skill develop to be aba seminar sing workshop sing koi phungpana pangthok kanda apun ba hingminariba tongan fruit sing asi su hena nuksinabagi mari chession be aba koi thok throm sing mai pangna phungpana chathajagini Salai Holdings and Private Limited na lamdam asigi senmit londa ahongba puraknaba paikhatpa thabake saruk ama oina Salai Mart Kaubat Departmental Store ama uripok asom lekai da hangdukre Departmental Store adu Sangai Holdings Private Limited ki Vice Chairman Akoizam Dipanandana hongnabi matung ina hangduktuna miyamda khusinake. National Commission for Women gi miyeng makhada Manipur State for Women na sinduna niminini sathagadaba legal awareness thoram ama singjamai waikhom lekai da leiba radhamandop ta hokre thoram aduda commission gi chairperson Dr. Binota Mainam member Soibam Nelima Dr. Farida Saha Ranjita Golmai amadi lesang themani susaruk yake Dr. Binota na nupi singna awaba taraba matamda kanada wakat kani haiba khangdabadagi masa matomta awaba khangduna leiba kaya yaure maram asidagi lekai da awareness asipi bani haike se hengat pra haina aikoina pungingda lawje adubu handaki sahi onward tagi hongnadi women commission mathau phajana tawjagani aduga loinana prajamayanggi damakta khoi honabam thokpa nupi singi damakta honabam thokpa thongdang khudimak se akoi matik chana women commission na lepchari Hairok Kendragi Manung Chanbada Lairiba Hairok Haitupokpi Upper Primary School gi Mahirui Singda School Management Committee amadi staff singna
Khaigat na basan famna mahiroi mudra mangada school bag yan tokpaga loinana parents meet su pangthokre. Thoramadu JDO John 3 Thobal K Anil Kumar School gi headmaster I Chingkhingan ba amadi school management committee gi convener and Ranjit amadi ate official sing su sarugya ke. Monica Misi ki matang da sem ki badje sina sinduna civil society organization kaya gi mihut sing amade Chandra Khong Khulgi akoi badalaiba community kaya gi miyoi sing yauna mihara du buyaning da phongdok tuna Chandra Khong Khuldagi may kaitel phawba khongchat amasat kre miyam gi wakan mifam chathaduna khongjang sangshin ke tongda Chandra Khong laibungda amuk halak tuna mifam pangthokre JSC ki ko convener KS Danavirna Mihatpa Asa Kumar Kaktanatana Atay Chingnaba Mioy Singi Mataktasu Independent Inquiry Commission Ama Semduna Tizin Hanbiu KSRC Fast Track Court Sinaduna Maraleba Sing Ain Gicherak Pigadabani April Nipan Fawagi Manungda Tabak Oina Ontok Trabadi April Mapandagi Hauraga Tang Tara Fawba Manipur da Pung Nifu Nipan gi total shutdown gi Khongjang Sangshin Gani Haike Monggo sibagi sairak akpa sairak senariba khudingmak phanganbiu haibasini matungda asigumba thokdo wathosi ai isa issue singda thokdana bugidamagta akhoi print and electronics media gi kuthangda government na hena pung changbiu amadi masigi athuba action ase makhoi gi punishment ase government na yamna athuba matamda lokhatbiu haibasini akhoi gi JSC gi site gi haijaning More Commando Masung More Police ki apunba kangbu amana SP Technopol TS Bikramjit ki miyeng makhada Taranithu suba AR kudeng thabi gi kangbu amaga punna kudeng thabi check post manakta check tawbuda mi ama WY tablet listing humfumari brown sugar gram sahum supna taruka konana fare phagalaba mi asigi maming chiro momosa sahi kunmari apopot deven koirenge bazar achan bigei dagini polam singa do Hyundai car amagi thongda lotlaga purakhibani polam singa se lupa crore ani makhairongi oigani hairi Kangpupi District ki Sector Officer, Sector Magistrate Singi GPS Tracking gi Training DC Kangpupi Conference Hall da Pangtokre DC Lalin Thambigai na Chair Loduna Pangtokhiba Mifam Aduda Sector Officer Kurumdoina Sarukya ke World Autism Day ga mari lainana Autism Awareness Program amang ngarang Spastic Society of Manipur Tokpopi Bazar gi Conference Hall da Pediatric Association of Manipur amadi Spastic Society of Manipur ga khusam naduna pangthokre Assistive Technologies Active Participation Haiba Team the Pangthoki Bathoram Aduda Dr. K.S. Ratan Kumar Managing Director Mother's Care and Research Hospital Dr. Syam Kumar Pediatrician Amadi Dr. Aiza Sobanta Vice President Pediatric Association of Manipur Nasarugyake Dr. K.S. Ratan Kumar na Pediatrician Singna Angang Hekpokpadagi Adolescent Pediat Fawa Tabak Tawasida Autism asi yamna common oiba aduga diagnose tawdasu yamna waba makal amagi condition ni masi sahi anidagi ahum phawbagi manungda khangali haike Tungda Autism Spectrum Disorder and its implication haibasida nomugi oiba parents training program amasu pangthoke AK Ronen Special Senior Speech Pathologist Special Educator Singapore na resource person oike Autism nari khanglaba angang amabu matau karamna lamjing lamtakani therapy khaktana layenggadabani loinana masida mama mapa singi chawraba thodang lai phungdokhibaga loinana interaction program amasu pangthoke Moirang Lekoi Pungi Pukrigi Matangda Kendragi MLA da Sirakliba Maralasi Yumpham Yaudabani Haina Leifrakam Lekai Mandapta Pangtokpa Paumisinga Unabada Moirang Municipal Council gi Ward number 38 ki Councillor Ais Bisesori na Haikre Magna Makha Taraduna Wafam Sigi Matangda MLA ga Wakal Taminakraba Matungda Madugi Ona Tainabada Maral Sirakpasi Rasntigi Thoksil Mali Pukri asibu ngakuna thamba oina pukri asigi saruk mari thokpagi ahungi pak sawada moirangi oina asabu multipurpose hall amaga loinana leikol semgatna ba paikalakpada miyam da lan honana ba honarakpa silaibak thibani pukri asigi damak MLA na paikalakpa thabak khudingmakta leikai miyam na mateng pangani haike BSNL Tamenglongi Makhada Leiba Broadband Mobile Network Amadi Landline Jauna Service Kudimak Haukiban Midang Dagi Lepkre Aikoi Paumina BSNL Telephone Exchange Tamenglong Dat Chalubada Lineman Kaktang Leram K Karigidamak Service Lab Libano Hanglubada Oinam Long BTS Yakidabadagi Service Lepani Hiramasigi Matang da Matak Thongba Singda Sukhangan Kre U Tek Padagi IST Line Yadabana Maram Oiraga Mai Pangdabagi Kudong Sadabasu Mayoknari Hairake
Tamenglong District ki nupi polling officer singi anisuba round ge training asi pangthokre. Tamenglong da ihan hanba oina handa ki mikala sida polling station tarukta nupi ngaktana mathau tawgadore. Mikala si mawong chumna pangthokna ba district administration Tamenglong na akan bathabak lokhatle. Ministry of Culture gi miyeng makhada Rural Development Foundation Manipurna sinduna Mamang thagi ahumdagi tha ama chupna satharakpa wari libagi workshop yari pokte lution kre tharamadu da awang kunau jila parisad member M Pramo State Kalai Academy ge secretary in charge oiramba TS Bubon Kalai Academy awardee El Mani susaruk yaduna workshop aduda saruk yakiba mahiroi tara amadi wari liba oza tareta certificate singyan thoke Manipur Free Diagnostic Initiative ki makhadat nomagi oiba blood collection tawbagi thoram ama wangkai thamal khong da leiba thamal khong government junior high school da pangthukre thoram aduda school gi mahiroi sing yauna lamdam madong ki miyam da makhal yangkai mari gi test tawbagi khudong saba sing phangan ke igi sample collection tawraba matung da test tawduna specialist singa amuk tanaraga lemna hidak sing phangan bagi thabak su pangthukani hari Royal event na sinduna Manipur da ihan hanbo ina mega talent show ama lamyan basangne na pangthokadore Manipur Press Club da pangthokpa pawgi mifam amada saknai rabi saisak pi lore mabeda batina so asi me ani fawba audition pangthoklaba matung quarter final me taretagi mapan fawba pangthokani me 19 da semi final pangthoklaga me 16 ta final pangthokani talent show asigi ahanba manada lupa lakh ama ani subada lising marfu amasung ahum subada lupa lising yangkai oigani talent show asina losinduna leiriba masa masagi haijaba sing adu utnana bagi khudong saba fanglagani haike event asida Romi Mitei Riben Mangsaba amadi Sadananda Hamom su jury member sing oigani haike Masidagi sangsat lambi fawbagi lambi sembagi thabak sel lokthokraga tokre haiduna media da lup kharana phongdorakliba wafam adu lambi asigi thika phangongdaba singi sarauni haina machi village ki chairman T Rawai Thangna phongdorakle machi da pawmi singa unabada Rawai Thangna kilometer taretlom sangba lambi ase surface dressing kasa drain pipe culvert singling tongnabagi damakta PWD na sakhanglaba contractor singna hauji thabak shure hauji fawada ground leveling loirakpada ngairi yausang kumegi damak sinmi sing mayumda hanakhibadagi thabak lep lingaida CS Cornelius Koba mioi amana lana lamjing laga maring students union amadi atai lup singna lambi semada quality control tawdre sel hana lokthokre haibna chingba phungdorakpa silaibak thibani lambi sembagi thabak khunja singna yamna kupna yengshili haike Wana suba hodringanda oidaba allegation je piraga akoigi suriba pairiba khunja sing aduga thikadar singi sentiment adugi department da insult tawbase tang akoi penjaba wale aduna masigumase akoi social organization singnasu matam chana mafam khangna aduga wasi phongduk piragadi henna akoigi area se develop henna purakani haina ai laujai Masi Women Society ki chairperson M Todarna lambi sema loidringai da quality control tawde haibagi wafam puthorakpa si matang sade khunja singna nimit khudingi yengsinba maramna quality control tawraktaba matamda tumina leithokloi haike magoina akhoi concern chu yaudana laaga masi yengsinbse akhoi khara pen bawatli akhoi lambi si semba haubege akhoi praja singse harauba yam nungai jai aduna magoina quality maintain tawbese watli wati haibde lambi se loisinba matungda haisunu Porampat Police Station gi manung chanba new check on brighter school manak tanga sinungthil asiba haksang ama phangle siraba myo asi Bihar dagi Santos ko myo ama oiramba yai hari mak nungba dagi nupi ama lauraga yum sabagi mystery oiba myo ni Porampat Police na case ama lokatuna mari makhong thigat pa hokre MSF Imphal West District Committee reform tobaga loina na myo taramapal na sabak committee ama semkre maibam sital jit mitaibu president Melem Bijubu General Secretary Khankre Kiam Sipai Babu Bazar dagi Thiam Ningol Mutum Ongbi Jamuna Chahi Yangkai Taretlom Surabi Nupi Ama Mamang Thagi Tara Taruk Tagi Yum Dagi Thoki Badagi Hanzilaktre Mag Foot Mari Insi Taruk Wangi Kuchu Ngawi Mamai Koidanai Magna Thoki Bamatam Da Higok Machugi Fanek Ama Setke Angangu Masugi T-Sat Amalitke Kanagumana Nupi Sibu Thengna Rabadi Mutum Ingobi Mobile number 8787744175 Natraga Managna Police Station da Pau Pibiu Hari Hausi Sanamagi Pau Lobirase
Ngasi sanawagi pawda football. Ahanba district level 4-man aside knockout open football tournament TYDC na tiebreak ta Ravi FC bu goal ama sinoda maiti piduna tournament asigi winner oikre. Tera Kongsang LP school ground nga sa sanaki final match ta Thongam Santina chief guest hoiduna winner amadi runner ta araba team da manama tumyento ke. Senaida mamang thagi kunma pandagi kuntramatoi fabosata kibatarani thoirak suba senior Mr. India 2019 National Bodybuilding Championship ta saruk yaruba Manipur gi sanaroi amasung official sing All Manipur Bodybuilders Association na Imphal International Airport ta harauta yamno okre championship adu da Manipur na gold ani silver ama amasung most improved bodybuilder gi manalo ke. Sarang Pat Mamang Lekai Polo Ground da Tatariba Ahanba Maichon Trophy 7 aside state level football tournament king asasani ki match da Bolero FC Singzamaina Maichon FC Bibu goal ahum amada thoikre Hayeng Endeavor FC amadi Wangjing amadi Tolhei FC Tentha sanagani anisba match da Maira FC Tekcham amasung Nesa FC Nongpok Sekmaga thengnagani. Kanglei Chess Academy na sinduna ahanba KCA Junior Under 20 Chess Tournament April 13 dagi Uripo Koshnam lekai Baldev Hall da pangthuklagani saruk gyaning ba singna Kanglei Chess Academy chingzame chinga matak chongtham lekai da leiba office dagi entry form lobu yagani hari. Maharashtra da April 13 dagi pangthukadaba kuntare suba mini National Volleyball Championship for boys and girls da saruk yananaba Manipur gi nupa masa sanaroi tarani thoi reserve ani nupi masa gi sanaroi tarani thoi reserve ama amadi official ani All Manipur Volleyball Association allow thukre Manipur team laglaba April 13 ta Imphal thadukani hari. Makata sanabagi paw boyang thongsamdagi amuk fangbigani. Ahum Suba Sangai Trophy Veteran Football Championship ki ngasi sanakiba matching da AYBFA Yaripok amadi IEBFA Salanthong mai pakre United Veteran Football Association Manipur na sinduna mamang thagi tang kunthama thoidagi team taranipa na grumari thongna khaidoktuna Imphal gi mapal kangjibung da chathariba RKFDS Ahum Suba Sangai Trophy Veteran Football Championship ki ngasi sanakiba ahanba match da AYBFA Yaripok na FBFA Uyumpok gol ahum sinoda maiti pi khibani AYBFA Yaripok ki mai pakipki gol singadu N Jayantana match ki kun suba madi kun mathoi suba minita gol ani sankhi atopa gol aduna W Tombana match ki kun thamari suba minita sankhibani tournament asigi ani suba match ki sanakibada IEBFA Salan thongna JMF Pasuibu gol ani amada maiti pi khre IEBFA Salan thongi mai pakipki gol ani du TIS Dilip Amadi and Sanjoina Merski Ahum Subamadi Yankai Madi Suba Minita Sankibani Mets Asida Mighty Kiba JMF Paso Yamatangar Gol Aduna KIS Hemona Merski Kuntani Tui Suba Minita Sanki Satariba Tournament Asigi Hayeno Kilpung Anita Bada Ahanba Metswaina BSA Swara Amadi FC Impal Mayakoibiga Sanagani Ani Suba Mets Nukilpung Ahum Makai Tabada Sangai FC Tangmi Banamadi Basak Swarzan Purga Sanagani Ahum Super 11 7-man aside football tournament ki ariba match da Lanchin BFC Tabungkhok amadi A square Paswai ga sanaragani Paswai Tuliama Sensory Club PTCC Paswai Part 3 na sinduna mamang thagi tang taranipal dagi team kunma thoina group tare thongna khaidoktuna Paswai Part 3 football ground sathariba tournament asigi ngasi sanakiba ahanba semi final match da Lanchin BFC Tabungkhokna PTCC team A Paswai bo goal ani sinoda maiti biduna final sangkibani Lanchin BFC Tabungkhoki mai pakibi goal ani du Norel amadi Mahesna match ki kun subamadi kulumdoi suba minita sankhi match sida Lanchin BFC Tabungkhoki sanaroi Mahes amadi PTCC team A Paswai gi Singkhaida match connect tokiba referee na yellow card utkhi tournament asigi ani suba semi final match ki sanakibada A square Paswaina RFC khamnam lerakpu goal taruk amada maiti bapi khrai match sida mai pakiba A square Paswai gi goal singadu Imran na match ki mapal suba kunipal suba madi nifumari suba minita goal ahum sankhi atopa goal ahum aduna Gopi Zasir madi Pravin na match ki kunithoi suba nifunipal suba madi match ki apiba matamgi ahapa minute anida
sankhibani match asida maiti kiba RFC khamnam leraki amatangarba goal aduna Parmesona match ki mangasuba minute sankhi match asida a squad pasway ki sanaroi Pravin amadi nauksa da match conduct tokiba referee na yellow card utkhi sathariba tournament asigi aroiba match tha asigi tang manga da Lanchenbi FC tabungkhok amadi a squad pasway ga sanaragani Kasi Khul Youth Library and Sporting Club na sinduna mamang thagi tang kuntra mathoi dagi tim tarani thoi na grumari thokna khaidokuna club asigi ground sathariba ahum suba men's intervillage level open volleyball tournament ki ngasi sanaki ba ahanba match da LCL laiprakpam na YBA ngairang bambu set ahum sino ani suba match ki sanaki bada LCYC Lilong Sajing na PRSC Paurabi bo set ahum anida maithiba pikre mari suba match ki sanaka da team SYC Satudai Laktabati KYLSC Kasi Kurna walk over Lokre tournament asida NYDC Khaidem LCYC Lilong Sajing ISBA Ngairangbam KLYZC Kangmong RYC Moidangpok YBA Ngairangbam LCL Laiprakpam Amadi KYLSC Kasikul quarter final Sankre Thagachari boyai makha taw paw da nga sinong magi oiba inga sagi paw Environment Directorate ki phangkiba ngasi goi ki inga sa madi noju ki pawda khwaidigi sakiba Celsius degree control nei dasmik taruk mari khwaidigi ingba Celsius degree tare dasmik tare taruk nukhita ya wising manilgi sang maximum da sada Manipur tara taruk dasmik mapal mari minimum da sada kun mapal dasmik ahum taruk waikhe ngasigi nong sugi bagi sang ama dasmik sino taruk millimeter ni Haujaroi bada maroi bapaw amkhana Awang nong poglam dam gi yellow missing kanana ba North East Forum for Indigenous People ko look ama semba da yana kre Dukhose jau bel da chatkiba court ki thabak ni court na toba thabak su Congress na media da lauduna leiri haina Chief Minister N Birena hai kre Judiciary da could things in Balati Harabadi Lucose Jogi case CBI does Sinana Congress and David away. As you and the episode of Pamatas today, being Tabiri Basingam Kana Kurumjari.